Chesam Abdul Kadir gi Meehat asida Chennaba miyoi singi mathakta logi oiba matik chaba Cheirak Athubada Pigadabani haina Manipuri Students Federation MSF Headquarters ki Publicity Secretary a visit kabrabam na thadorakpa Cheral mana taksilakli. Imphal West ki manung channa leiba paubitek mayai leikaidagi Chesam Abdul Kadir gi Meehat asi Manipuri Students Federation MSF ki maikaidagi akanma mawangda condemn tawbaga loinana Laikidrabagi imung manunggi awabadasu sarukiyazari hairi. Haukiba Jungi Chaichataradagi Thiba Kangdana Lakiba Wakal Mimanandraba Masagi Chahi Kunipan Muksuraba Mioi Asi Tha Asimaki Tarataret Leibak Popanumit ki Ayukta Samurau Nambul Turel Mapanda Asiba Haksang Oina Fangkiba Adu Tangdu Laitadana Lairiba Ngasigi Kunai Asidadi Thokaningdaba Yamna Laibak Thiba Thaudok Amani Furup Kanglup kaya pundana kundariba lamdamama oibana thaudok asiga mari leinana makhatana furup maselgi oiba khatna chainaba yaba irang sagatpa oiba amadi amaga gi marakta yengthinaba hengatlaknaba manba mawangda tauba lepiyu miyam amasung MSF na misi asigi justice fangananaba mari leinaba lengaki authority singda punna taksin minaduna achum aran puthoknaba hotnaminasi hairi Cherol asina makhatana hai Thamoi sokningai oiba Meehat asida Chennaba miyoi sing Manipur gi governor yauna home department namadi mari leinaba authority singna Athubada law gi matung inna matik chaba Cheirak piduna lamdam asida rule of law leiri masigi mathakta kanana su leiba yade haiba adu miyamda mayek sengna khangangadabani loinana asigumba tabada thamoi sokningai oiba thodok asi Manipur gi leimaida amuk hanna matungda thokdanabasu MSF na iraicha singi mafamda haijari hairi